Koke Kholai Paibas Singna Fazan Kiba Maitei Micham Taruk Rescue Tongnaba CLP gi leader Okram Ibobina Luchingba Congress ki MLA Manga Guwahati da Chatuna Manipur gi Governor Laxman Prasad Acharya Unanaba ngasi Imphal Thadokre ngasi Imphal Thadokraba Congress ki MLA Manga adudi CLP leader Okram Ibobi Deputy CLP leader K Ranjit MPCC ki President K Mega Chandra MLA Surya Kumar Okram amadi MLA TH Lokeshwarni MLA Manga aduna ngasi Imphal Thadok nabagidamak Bertiken Razet International Airport lakpada Tom TV na hangba wahang amagi paukhum piraduna CLP leader Okram Ibobina hai hokiba numit kharani asida state asida oirakliba fibam asigi matangda khanna bagal loinana Koke Kholai Paibas Singna Faduna Pukiba Maitei Micham Taruk Rescue Tongnabagi matangda Governor Laxman Prasad Acharya ga unaduna wari sana nabagidamak khudakta appointment lauraga chatpani haina mahakna phongdokhi Kongchat aduda saruk yariba MPCC ki President Kaisam Megasandrana Tom TV da makatana hai Manipur da thokliba irang marak asida state asigi oiba regular governor ama thambidaba asi laibak thibani thong asina lamdam asida thokliba irang asi center na lumna logdi haibadu takpani Manipur ki issue asigi matangda governor ka wari sananaba atopa state ta chattaba yaraktaba asina khudong chadaba kaya mayokna halai hauzik oirakliba irang asigi matangda Governor Laxman Prasad Acharya ga wari sananaba Kudakta appointment lauraga Guwahati ki damak Imphal thadoknaba warep asi laurakhibani Governor ka unaba aduda numit kharani gi mamangdagi Koke Kholai Paibas Singna lamdam asigi tongan ba mafam singda chatharakliba ka henba thong sing asigi matangdasu khanagani Masigi mathakta miyam gi hingbagi hak yauna fundamental rights kaya Koke Kholai Paibas Singna thengkang kaya da matliba asida action lokhatnaba taksin gani amadi lamdam asida tangdu leitaba lehenduna mahoksagi punsida hanjal hanaba memorandum amasu Governor Laxman Prasad Acharya da pisalam gani haina mahakna makatana phongdokhi Honorable Chief Minister di completely Manipur gi administration si karimata wasu haidre adagi consensus taudre haina lawi anduna maram kanda the silence of the Honorable Chief Minister as well as Honorable Prime Minister Narendra Modi ji na silent leiri base masi aikoi condemn tawi aduga leiri base khangsan dana leiri base masi gi sarkar amagi fundamental rights miyam singi hak miyam sing manghali base masi gi responsibility Masigi accountability Honorable Chief Minister na laudabani haibasibadi sama da sama sengaba wafamni maramadunani ngasi audik thoiba yamna sathina sinariba mangiba mi mayam nupi kaya siriba angang kaya mangiba thiba khangdriba mayam thoiba mayam singasi masi serious oidabagini haina lawi mayam na hena kambira Manipur si
था तरा निपाल रोम सुरे मणिपुर थोइबा थोनिंगदबा थौदोक मयाम अमा हाना सुनबा खोनबा मीसु चनी हेन हाना सिरे अदि मथंगदा ngasi निनि हुमनि दा हाइबा तारे लाइबा हाना सुनबा लाइबदेदा सेंटर सी क्या मुक यामना मणिपुर सी थवई बिदबगी हाइबो मणिपुर की गवर्नर से मोई महक की खुदकता तौकीबगी तौब तारगसु फना कुइरे था नुम हेलमने मणिपुर की ओइना एक्सक्लूसिवली गवर्नर अमा थंबिरगा स्टेदा डे टू डे द थुइबा थौदो वाथोक मयाम छि लेतना कोऑर्डिनेट तौरगा तौबिबा याबनी अदुना हुजिक नारांग दगी तौदना मी फाजन गिदना हुजिक थम्मीबा मी अंगांग मसा याउना मंगा तरुसे मसी टेक्ट काइदना सेफली रिलीज तौबियु हाइना गवर्नर से उनगे मोंद मेमोरेंडम अमा पीगे ना अखोय अंगुब गंदा दा मासी गवाहाटी दा लेरमे